Good evening, mayambu ahanbada amuka hana khurumjari. Ngasigi topic asi koina maitai londa mikok thiba haina baduni koki census hariba topic asi dani. Aduga aina focus tawri basi kogi lam kurkul da oina focus tawjarage. Mayamna hena khangbiri adudi kogi census asi sahi tara khudingi pangthokpani 2001 da pangthokre adui matungda 11 da pangthokre hariba census ani gi report asi kogi public domain da leire 2021 gi di report leitabana maram oiraga ngasi aina samjariba video asida 2021 census ki matang da di reference amta lawjadre aduga video asi horakpada aigi disclaimer di 2001 amadi 11 ki census ki report engonda leibanate adubu akogi internet available oiba data adu lokthokjaraga samjabani haibasini akogi 2001 da akogi kurkul gi population asi mi lising mari ga chatret muk lei aduga family masing sina 900 lei 2011 da akogi population asi mi lising taruk ka chamri muk lei aduga family masing nasina akogi lising amaga chahum muk lei hai basahi tara 2001 amadi 11 hai basahi tara asida kurkul da hengalakhiba mi masing asi mi lising amaga chatret muk hengali cha da hengalapagi chang asi akogi 36% muk hengali akogi growth rate asi adu hariba akogi kurkul gi growth rate 10 years da leiba growth rate asi akoina manipur gi state ki da leiba growth rate aduga compare toroga mu yengba matamda manipur gi growth rate population growth rate 2001 ki 11 da leigiba growth rate asi 24% growth rate haitare adun hariba growth rate asi akogi kurkulina wangba heli si comparison amma leire aduga amaromdana akogi growth rate wangba hairi basi karino hain haitaragadi of course akogi birth rate haidi angang pokpigi chang wangba sisu maram amani aduga atopa maram amana akogi sibagi chang si hanthaba haitare adu ani maksi positive sign ne hena lobi yai aduga sibagi chang hanthari basigi maramdi akogi ana layengi phibam phagalakpa chaba thakpa machi oiba chaba akogi nutrition ki value khangakpa sina maram amasu oigadoribani akogi education ki level wangkhalakpa haiba akogi positive indicator amani haina lobi yai 2011 gi akogi kurkul ki census asida nupi na kayano nupa na kayano haibasu phajana piraga leiri aduga angang haibadi akogi sahi taruk phawba haitare sahi taruk phawbasi akogi chanipan gani phumuk lei 2011 gi census asida 2011 gi census ta akogi kurkul gi population 6400 muk lei basida akogi yamna kanaba information amana hairiba mi masing sing na sigi marakta schedule caste na kayano schedule tribe na kayano haibasu mention tawraga lei schedule caste na 60% muk lei aduga schedule tribe na 4.7 haidi 5% gumba si schedule tribe ne haina yawi schedule caste ka schedule tribe ka ji akoi addition tawraga di akoi 65% muk lei adu remaining 30% akoi 100% yongna 35% asi schedule caste sunataba schedule tribe sunataba akoi gi mioi oigadori bani adu makoi se kanano haibasi report tu da aina thengna jade adu mayamna khangbi bi yaurgadi comment box ta academic purpose ki oina thambiramu sini aina haijening si hogi census haiba book asi yamna maru oiba book amani haiba book asi amuktang phongaga sahi tara chatna gadori bani maram aduna akogi mikok thiba lakwa matamda akogi khungang leiriba natragana anywhere anybody any citizen aina haijening badi cooperate tawbiraga achumba paw adu makhoi de pibiu
mi kayano hangmada chumna haibiyu nupa kayano nupi kayano angang kayano simpham nang karino school kaya lay adidi primary health center kaya lay any questionnaire moina phajan moina hangapasing du chumna phajana data du pibiyu karigino haiba matamda data chumagadi hayeng akhogi mari lainaba sangstan singna institute natraga office singna akhogi public related program ama semgo matamda program adu marik chumna semma ngamgani inclusive oiba loinamak yawminaba yaba aduguma program ama semda changdaba yadaba larik amani khogi census haiba khogi exercise asi mapung phana phajana chumna tawbuda aikhoi khudingmaki ithawdangni aikhoi khudingmaki kanaba oigani masini aina haijaningi basi video sida chithawba natraga hoi aranba yaurgasu ngapigani khali matang sida nasigi video siro silage jai hind bye